Child line के मरुप ओइसी है पंदम दा चयोला मचुक न साथरक पा कैंपेन ngasi lamlong higher secondary school lotion kre lotion bagi thorom da mahiru kya na saruk yaduna sana khona ba atho hen tana ba pangthoki chayol ama chukna sathar ki ba campaign asigi manung da layak pa changdam na bana singba tongan tongan ba thorom kaya su pangthok tuna lakhi bani lamlong subdivision gi transformer 400 kV na puri mpham singda transformer sakhi badagi mai gi awaba mayuk nariba praja singi awaba da miyeng changbi haina universal progressive club khurai na thador pa cherol amana khangalagli 400 kV transformer sina puri ba consumer singi oina prepaid system da department mai pibina na appeal torokli men mangani phawi manung da miyam da mai phangandrabadi akan ba khongjang junction na sem sare haina club asna khangalagli Spastic Society Manipuri Sinduna Mang the Sanction Si Haiba Nimana Drabas Singi Awareness Ki Maridak Subatangkak Ngasi Palace Compound Laiba Lamyan Basangdian Haudokre Thoromatuda Impal West Ki DC Radha Kumar Olympic medalist MC Mary Kom Singh Mamiu Singh Saruyaki Society Asigi Angang Singh Tongan Tongan Makal Ki Thorom Kaya Su Pangtoki Miyam Ga Mimana Draba Mai Palba Miu Marida Society Ki Makete Ki Khudol Por Piduna Puning Thogat Pasu Uki Masida UPS na loba exam da Mai Palba Miu Singh Su Yauki Spastic Society Manipur Gi Laisram Rikina ISTV News da Phongdor Pada Ngasi Hauduk Liba Awareness Asi National Ki Wana Pangtokpani Awareness Asina Mimana Draba Singh Ki Phangpham Thokpa Matau Karamna Phangada Ki Haibadu Khamina Duna Samaj Asida Punna Saukhat Minnabani Haki awareness piraga koi disabled gi leiriba rights sing adagi magi entitlements magi phangpham thokpa kenome benefits mayam si NREGS khangde IAY khangde adagi magi schooling gi matang da khangde koi SSA khangde ramsa khangde sigi kenome yam si mayam khangminnaraga koi gi disabled mayam si koi gi samaj da punna tinminnaduna koi punna na ba koi gi theme su handaki se igniting community spirit celebrating community participation haina dumaina thamjai District Officer Horticulture and Soil Conservation Department Sinduna Nomi Oiba District level gi farmers gi training program ama ICAR Manipur Center Lamphel Pata Pangthokre Horticulture Mission gi makhada paikhat liba scheme gi makhada horticulture gi pothok yamna puthokpa amasung quality lehenma ngamna bagi damakta pangthoki training program aduda ICAR Manipur Center gi Joint Director Dr. Pawan Sharma Additional Director Horticulture and Soil Conservation K. Kibden District Officer Impal West RK Zenta Kumar Maru by Musing on Saruyaki. Kakib Jena, Pamasing Tawaya on Honaduna, Santok Hena Potoxi, Pamasing the training program of Sigi Kudong Sabaloduna, Potok Hena Potona of Honabu Haki. New cultivation technologies or scientific cultivation practices. So, behind the scientific cultivation practices, one most important technology is to adopt or to use this quality planting materials. Income tax rules Amadi filling gi matang da video sinalogo do badai ta mati thodang gi matang da seminar amang se hotel class ta pang tokre Commissionerate of Income Tax TDS NER Guwahati na sindona pangthoki ba seminar aduda finance ki principal secretary Varun Mitra su saruyaki Manipur government amadi central government gi manung da leiba department kaya gi makok thongba official DDO amadi police ki makok thongba kaya su saruyaki Assistant Commissioner of Income Tax TDS Imphal gi AJ Singna income tax ki matang da leiriba provision sing DDO sing ning thina khangna hona gadabani masida DDO sing gi chawrba thodang lei Bharat ki Ministry of Finance na income tax ki matang da paksana khangna na honari haiki Lalu tan kuntareta pangthok kadoriba TET gi paikha numit asida Impal West amasung Impal East leiriba government aided amade private school sing suti oigani haina sarkar gi cherol amana khangalagi Japan India diplomatic relationship ki chahi humpu subagi thorom ngasi Chandel district ki manung chana leiba lambungda Analon Christian Institution da pangthokre Muhammadu Japan Sarkar gi santhang makhada sagaliba school building adu Japan gi Minister Takeshi Osuga amadi Japan gi embassy gi First Secretary Kochu Machucha Yashina Yangshinki Analon Christian Development Committee na sindona pangthoki ba thorom aduda MLA Nunglung Bigta Sandil gi DC TS Sitaranjan amadi atai masak nai ba musing na saru yaki Minister Takeshi Osuga na Japan India diplomatic relation na chayung pu surakpagi ningsing nungbi ma maikhum hangdoki MLA Victor na Bharat amasung Japan gi marakta sanglaba itihasik ki oiba mari leinaduna lagli Bharat Japan ani gi marakta formal oina diplomatic relationship asi lising wasama panyakani to gi April thada hoduk ki badagi lebak ani gi marakta phagom mari leinaduna lagli Japan gi Minister Takeshi Osuga na hojiksu Cambodia da Bharat amasung Japan gi Prime Minister sing amadi atopa lebak taratruk ki Prime Minister sing yauna is Asia Summit ki damakta mifam pangthokli sokhol pagi matungina ngasidi malai masi pixel lakle mahiru sing nasu atopa lebak ki
म्यूजिक का इंटरनेट के कुथांग दा खंगना दुना अको मिसल की मरक ता काना बकया लोग दुना पुनसिदा माय पाक प ओनेना होना गदबनी है की for the construction of the school building, new classrooms. I hope the building will be fulfilled with the hearts and the will of you boys and girls wanting to learn more. Mahilosang singi syllabus amadi aiba singna sizinariba Manipur londa lonyan mayam ama yaushin kibasigi matangda leba ki oiba khanan ne mifam amana bember ki tang kun gamarida SCRT Lampelda Milan Sinduna Pangtok lagani haina Milal gi Hanagi Vice President Naukomana Pongdokre ngasi Milal gi Office Pangtok pa Pongmusing unaba aduda Milal gi President Tomba Secretary Pitha Kaba Yauna Executive Members ng Sarup Yaki Subcommittee Chairman Naukomana Milal na loan amasong mayaki wapam da akan mamiyang changduna tabak kaya paikatli lising ani tara mga pawagi manung class 10 pawda may tay mayak taman na bangam lagani haiki school gi syllabus amadi aiba kaya na lonyan kaya yorok pasi Milal na haksin lawi masagi matang da Milal na sem kiwa subcommittee na lebaki akang hi kaya yauduna kanan nila pamipam ama pangtok lagani haki. Yadam masida laiba honolol gulol si atopa mapalam gi loan singasina pak sauna samadrugi ipak irendagi sing paisalaga lamdam masigi pikraba kogi ipak masa madat sangsilaga akhoi asing ising mang gidra habedugi khudong khibado kanabai namakta akhoi na sumba khanen ne basi akhoi sinjarang je bani Ningthorol kaya gi hatatagi Manipur ga Assam gi kasara mate te state singa samnaba amata ngare lambi oiramba tongjai maril har ga khangna lambi asi phibam songna phattabadagi khunja sing khamthengna warure yamasagi matang da report ama Manipur na mromdam lepchari ngai maning tamaleba ori ngai da mapallam ga samnaba amata ngai lambi oiramba All Kasar Road miyamna tongjai maril har ga khangna lambi asi matam sangna sembidana lakwadagi ka hena phibam phatana leiramba Hanakta Pam Kamu Amana Tengarakre. Tamilong district in Numba subdivision Manung Chanba, Kopum Tapa Pogno Satpa, Impal kilometer Marpuni Twe, Aduga Bishnupur Bazadagi kilometer Yankai Manga Katam Samba, Lambi Asigi, Singi Saruta, kilometer Makaifana, Blade Top Tobamapum Lake. Lambi Mapum Kiada, Mayadan Nala when a chain with the Natana, Komjau Kaya lady. Nongju thagi matam nadi passenger puba jeep sing puthabada inkat aba nupana namna tongdrabadi driver sing gari thobiu yate hairi lambi asi matangda tongan tongan khunja sina wafam kya sa thamlakhe lambi thong se chokhat khongthang gi ni ai halaman sing di toina hairabane ado sep khoi lenglida sing madugumba khumdaba madudagina hojek se lambi thong se marang kaidaba leire Pujada suma sunungsi bapok patabani. Pidi pira bane ko minister da se minister kana jari sang kambu ado ko matam lakpa matam do dasu ko area ge memori gam moina lambi thong si tobi ramo aso sang ge tarap tigi na han ko kun khobum area loina maksina dasu pidi sande dum pira bane sathosin juno ngaidre aduga ko Koi have them Lalon Bats of Tosin, one and Pale was singing like me. Men say power, they quite couldn't do Kani. Krishna Mount Hospital and Kalim. Tam Tawlok Mikal Mai Paktona among the Works Minister Oramba Aduga Hojina, Deputy Chief Minister Weriva, Gaikang Ponapong Kul, Guiding Jang Powder and Saliva Lambi as a English or Sapun Mogdra Hundoigi, Sembidana Lakoda, Kochang of Kunjakayasu, Handaka Pomushing a Tinnerke. Lambi asi pengbang aton yokpada yamna chanaga da lambi ni haina khunjasingna karimner pada natana khara leiragadi ramsar site fawba challagani haiba phagi tawna hori lambi asida leiriba khulsingda lafoi kamla ngorok yongchak thaibong na singba atai mahi marong sing marang kaina thoklabasu lambi phatabana Bishnupur bazar tana puthokna honabada khudongcha da kaya mayok na hori Ana yakko matamda Imphal da puna honabada lambi da sikiba miyoy kya leire haiba wafam su khunjasingna thamlakhe Manipur gi itihas ka sago naba amadi khul kunthra gi mathakta phawna chaliba lambi asi sahi kullom semidana thamba haibasi laibaktiba wafamni hiramasi matangda chingtam gi lambi thong manana chawkhatnaba khonagani hairiba naha oriba works minister na karamba thaba paikhalapage haibadudi miyamna yengminakhiba tari yamma moirang themga loinana pawdamjaiba Richard Ranjan Khopum Moga pau amukana pizari. Kukis the demand committee ga Manipur Sarkar ga wari shanakre amadi sanja thumja amadi aran balenga ki mayokta All India Trade Union Congress na khongjang changsil lagni lauthokre.
ISTV की पाव में यंग ताबीरी बसिंग अमखन खुरुमजरी